ꯃꯈꯣꯏꯅ ꯂꯩꯔꯤ ꯃꯐꯝꯁꯦꯀꯣ ꯑꯗꯨꯝ ꯈꯨꯡꯒꯪꯅꯦꯕꯀꯣ ꯇꯨ ꯁꯨꯃꯥꯏꯅꯒ ꯂꯩ ꯇꯨ ꯊꯥꯟꯗꯒ ꯇꯨ ꯃꯩ ꯂꯥꯛꯑꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯌꯨꯝꯗ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯈꯨꯠꯁꯥ ꯑꯃꯇ ꯐꯦꯟꯁꯦ ꯍꯨꯝꯃꯁꯤꯅꯦꯀꯣ ꯑꯁꯥꯕ ꯉꯥꯛꯇ ꯄꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯗꯨꯝ ꯀꯣꯏꯔꯨꯒꯦ ꯑꯗꯨꯝ ꯑꯆꯥꯄꯣꯠꯀꯨꯝꯕ ꯑꯗꯨꯝ ꯆꯥꯔꯁꯨ ꯅꯠꯇ꯭ꯔꯒ ꯀꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯥꯕꯅꯤꯅ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒꯦ ꯁꯦꯝꯃꯤꯁꯦ ꯁꯤꯅ ꯐꯨꯔꯤꯠ ꯅꯍꯥꯟꯃꯨꯛ ꯀꯣꯜ ꯇꯧꯕꯗ ꯌꯥꯎꯈꯤꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯃ ꯂꯤꯠꯂꯒꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯀꯣꯇꯟꯒꯤ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯃ ꯁꯦꯠꯂꯒꯦꯕꯀꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯄꯂꯥꯖꯣ ꯍꯥꯏꯕ꯭ꯔꯣ ꯁꯤꯝ ꯁꯦꯠꯂꯒꯦ ꯑꯗꯨꯗꯨꯒ ꯈꯣꯡꯎꯞꯅ ꯁꯤ ꯀꯣꯂꯥꯄꯨꯔꯤꯗ ꯇꯣꯡꯗꯣꯏꯅꯦ ꯑꯗꯨꯗꯨꯒ ꯑꯗꯨꯗꯤ ꯁꯤ ꯍꯥꯟꯅ ꯁꯦꯠꯆꯟꯈꯤꯒꯦ ꯑꯗꯨꯗꯨꯒ ꯎꯠꯀꯗꯕ ꯈꯔ ꯂꯩꯔꯤ ꯎꯠꯂꯛꯑꯒꯦꯀꯣ ꯐꯤꯔꯣꯜ ꯁꯦꯠꯆꯜꯂꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯀꯦꯔꯔꯣꯏ ꯀꯦꯕꯨꯗꯤ ꯑꯗꯨꯝ ꯀꯦꯔꯦꯀꯣ ꯈꯔ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯐꯤꯔꯣꯜ ꯁꯤ ꯁꯦꯠꯆꯜꯂꯦ ꯁꯤ ꯂꯩꯔꯦ ꯐꯨꯜ ꯑꯃ ꯎꯠꯂꯛꯀꯦꯕꯀꯣ ꯑꯗꯣ ꯁꯝꯁꯦ ꯉꯍꯥꯟꯃꯨꯛ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅꯦꯀꯣ ꯈꯪꯕ꯭ꯔꯥ ꯇꯪꯈꯥꯏ ꯍꯥꯠꯄ ꯄꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯠꯂꯒ ꯌꯥꯝꯅ ꯑꯆꯝꯕꯤ ꯁꯥꯔꯒꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯏꯗꯣꯏ ꯕꯦꯒꯁꯤꯒꯤ ꯃꯔꯝꯗꯅꯦꯀꯣ ꯑꯩꯅ ꯈꯔ ꯍꯥꯏꯔꯝꯒꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅꯦ ꯁꯤꯁꯦ ꯖꯣꯛꯇꯒꯤꯅꯦꯕꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯋꯦꯌꯔꯒꯨꯝꯕ ꯁꯦꯠꯂꯀꯥꯟꯗꯣ ꯑꯗꯨꯗ ꯌꯥꯝꯅ ꯃꯦꯆꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯉꯁꯥꯏ ꯀꯣꯂꯥꯄꯨꯔꯤꯗꯨꯒꯁꯨ ꯆꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯒꯦꯁꯨ ꯌꯥꯗꯣꯏꯅꯦꯕꯀꯣ ꯎꯠꯂꯛꯀꯦꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯟꯒꯦ ꯍꯥꯏꯔꯁꯨ ꯌꯥꯅꯤ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯦꯜꯍꯜꯂꯒꯅꯦꯀꯣ ꯁꯨꯃꯥꯏꯅ ꯌꯥꯜꯂꯁꯨ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯈꯤꯇꯪ ꯇꯦꯜꯍꯟꯕ ꯌꯥꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯜꯂꯁꯨ ꯌꯥꯏ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯑꯩꯅ ꯁꯤ ꯕꯦഗ് ꯄꯨꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯔꯛꯀꯦꯕꯀꯣ ꯃꯅꯨꯡꯗ ꯀꯩꯀꯩ ꯍꯥꯞꯄꯤꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯁꯤ ꯕꯦꯒꯁꯦ ꯌꯥꯝꯅ ꯄꯤꯛꯄ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯆꯥꯎꯕꯗꯤ ꯆꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯃꯅꯨꯡ ꯌꯥꯝ ꯂꯨꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕ ꯑꯗꯨꯅ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯆꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯩꯀꯩ ꯍꯥꯞꯅꯤ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯒ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡꯐꯥꯎ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯄꯤꯛꯄꯒꯗꯤ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯂꯨꯅ ꯌꯥꯎꯋꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯄꯔꯁꯁꯦ ꯍꯥꯞꯄꯒꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯝꯒꯁꯦ ꯍꯦꯛ ꯇꯥꯔꯛꯑꯗꯅ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦꯀꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯎꯕ ꯌꯥꯗ꯭ꯔꯕ ꯄꯥꯎꯗꯔ ꯍꯣꯔꯦꯟ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯍꯨꯃꯥꯡꯒ ꯊꯣꯛꯂꯛꯑꯗꯤꯀꯣ ꯑꯗꯨꯅ ꯄꯥꯎꯗꯔ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯀꯣ ꯁꯤꯅꯦ ꯁꯤ ꯀꯩꯅꯣ ꯄꯦꯠꯁꯅꯦ ꯁ꯭ꯇꯦ ꯐ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯦ ꯁꯤ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯍꯥꯏꯁꯤꯅꯦ ꯁꯤ ꯍꯥꯞꯄꯅꯤꯕ ꯑꯗꯨꯗꯨꯒ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯦꯀꯣ ꯅꯨꯄꯤ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯄꯨꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒꯁꯨꯅꯦꯀꯣ ꯑꯗꯨꯝ ꯅꯨꯄꯤꯒꯨꯝꯕ ꯑꯗꯨꯝ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯠꯁꯤꯗꯤ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯁꯤꯒ ꯄꯨꯍꯧꯗꯕ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯝ ꯄꯤꯕꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯂꯥꯛꯁꯜꯂꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯝꯇ ꯍꯟꯗꯣꯛ ꯁꯥꯏꯔꯣ ꯉꯥꯏꯈꯣ ꯋꯦꯠ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯍꯥꯞꯇꯣꯏꯁꯦ ꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯅꯦ ꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯪꯉꯤꯕ ꯃꯆꯨꯅꯦꯕꯀꯣ ꯑꯗꯣ ꯂꯤꯞꯁꯇꯤꯛ ꯑꯃ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯒ ꯃꯊꯪꯗ ꯑꯩ ꯄꯦꯟꯀꯣ ꯑꯩꯗꯤ ꯄꯦꯟꯒꯨꯝꯕ ꯄꯥꯏꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯑꯅꯝꯕꯅ ꯑꯩꯗꯤ ꯄꯦꯟꯁꯦ ꯑꯗꯨം ꯄꯨꯏ ꯕꯦꯛꯇ ꯑꯗꯨꯝ ꯍꯥꯞꯄꯒꯀꯣ ꯏꯗꯕ ꯌꯥꯗꯕ ꯇꯟꯖꯥ ꯈꯪꯗꯦ ꯄꯦꯟ ꯄꯨꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯗꯣ ꯄꯦꯟꯁꯤꯃ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯩꯗꯤ ꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯝ ꯄꯨꯂꯞꯀꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯔꯒꯗꯤ ꯁꯤ ꯑꯩꯒꯤ ꯁꯦꯜꯐꯤ ꯁ꯭ꯇꯤꯛꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯐꯣꯟ ꯍꯥꯞꯆꯤꯜꯂꯒ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯩꯗꯤ ꯁꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯁꯦ ꯊꯣꯡꯅꯥꯎꯗ ꯊꯝꯃꯤꯅꯦꯕꯀꯣ ꯐꯣꯟꯁꯦ ꯉꯥꯛꯑꯒ ꯁꯤꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦꯅ ꯑꯩ ꯆꯠꯂꯝꯗꯥꯏꯕꯒꯤ ꯁꯤ ꯂꯩꯔꯦ ꯁꯤ ꯄꯨꯔꯅꯤ ꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯥꯏꯗꯩ ꯍꯥꯞꯄꯤꯁꯦ ꯑꯃꯨꯛ ꯊꯟꯕ ꯀꯧꯕ ꯂꯩꯇꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯂꯨꯏꯕꯗꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯅ ꯀꯥꯔꯠꯀꯨꯝꯕꯅꯦ ꯁꯤꯒꯁꯨ ꯌꯥꯝ ꯆꯥꯟꯅꯔꯦ ꯑꯗꯨ ꯀꯥꯔꯠꯀꯨꯝꯕꯅꯦ ꯑꯩ ꯎꯠꯂꯛꯀꯦ ꯃꯅꯨꯡꯗ ꯀꯩꯀꯩ ꯌꯥꯎꯔꯤꯗꯣ ꯑꯗꯣ ꯁꯤ ꯀꯥꯔꯠ ꯑꯩꯒꯤ ATM ꯀꯥꯔꯠ ꯑꯗꯨꯗꯨꯒ ꯄꯦꯟ ꯀꯥꯔꯠ ꯀꯔꯤ ꯃꯌꯥꯝ ꯀꯣ ꯑꯩꯒꯤ ꯗꯤꯄꯦꯟꯗꯦꯟ ꯀꯥꯔꯠꯀꯨꯝꯕ ꯑꯙꯥꯔ ꯀꯥꯔꯠꯀꯨꯝꯕꯁꯦ ꯑꯩ ꯁꯤꯗ ꯂꯣꯏꯅ ꯍꯥꯞꯄꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯊꯤꯅꯕ ꯋꯥꯗꯣꯏꯅꯦꯕ ꯃꯅꯨꯡꯗ ꯖꯤꯔꯤ ꯍꯥꯞꯈ꯭ꯔꯅꯤ ꯑꯗꯨꯒ ꯁꯤ ꯍꯥꯞꯄꯅꯤ ꯁꯤꯅ ꯀꯥꯏꯗ ꯍꯥꯞꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯁꯤꯒꯤ ꯃꯇꯥꯏꯒꯤꯁꯦ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦ ꯍꯣꯔꯦꯟ ATMꯒꯁꯦ ꯌꯥꯝꯅ ꯁꯤꯖꯤꯟꯅꯒꯗꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯍꯥꯞꯄꯅꯤ ꯁꯤꯅ ꯃꯌꯥꯝ ꯑꯗꯣ
ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯇꯣꯏꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯔꯣꯏꯕꯗ ꯍꯤꯡꯀꯤ ꯍꯥꯞꯇꯣꯏꯅꯦ ꯔꯨꯃꯥꯟꯁꯦ ꯁꯨꯔꯨꯕꯒꯤ ꯂꯣꯏꯅ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯂꯩꯔꯦ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯗꯨꯒ ꯐꯣꯟ ꯑꯔꯣꯏꯕꯗꯀꯣ ꯐꯣꯟ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯤꯕ ꯐꯣꯟꯁꯤꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯔꯅꯤ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯞꯄꯤ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯊꯟꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯤꯛꯅꯁꯨ ꯎꯕ ꯑꯗꯨꯗꯨꯒ ꯌꯥꯝ ꯂꯨꯕꯅꯤꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯣ ꯃꯅꯨꯡꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦꯗꯅ ꯃꯌꯥꯝ ꯑꯗꯩ ꯁꯤ ꯆꯤꯡꯁꯤꯜꯂꯅꯤ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯌꯥꯅꯤꯡꯉꯦ ꯃꯌꯥꯝ ꯁꯤꯒꯤ ꯖꯣꯛ ꯍꯥꯏꯁꯦ ꯏꯟꯗꯤꯌꯟ ꯕ꯭ꯔꯦꯟꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯕ꯭ꯔꯦꯟꯅꯦ ꯁꯤꯁꯦ 100% ꯚꯦꯒꯥꯟꯅꯦꯕꯀꯣ ꯑꯗꯨꯒ ꯄꯦꯇꯥ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕꯅꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯂꯣꯏꯅꯃꯛ ꯐꯣꯠꯂꯒ ꯁꯦꯝꯖꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯑꯗꯨꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅꯁꯨ ꯀꯜꯂꯦꯕꯀꯣ ꯍꯥꯏꯕꯗꯤ ꯈꯨꯠꯅ ꯇꯧꯕꯅꯤꯅꯀോ ꯑꯗꯨꯗꯨꯒ ꯁ꯭ꯄꯦꯁꯁꯨ ꯌꯥꯝ ꯂꯩ ꯁꯤꯒꯤ ꯕꯦꯒꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯤꯒꯨꯝꯕꯗ ꯒꯤꯐ ꯄꯤꯔꯒꯁꯨꯅꯦꯀꯣ ꯃꯣꯏꯅ ꯌꯥꯝ ꯍꯔꯥꯎꯅꯤꯕꯀꯣ ꯑꯗꯨꯝ ꯌꯥम ꯂꯦꯝꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯌꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅꯅꯦ ꯆꯠꯇꯣꯏꯁꯦ ꯆꯥꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯩꯒꯨꯝꯕ ꯖꯣꯛꯀꯤ ꯄ꯭ꯔꯗꯛꯁꯦ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤꯅꯦꯀꯣ ꯑꯩꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯨꯄꯟ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯕꯤꯌꯣ 12% ꯗꯤꯁꯀꯥꯎꯟ ꯑꯣꯏꯗꯣꯏꯅꯦ ꯀꯣꯂꯥꯄꯨꯔꯤ ꯑꯃ ꯇꯣꯡꯉꯦ ꯈꯣꯡ ꯌꯥꯝ ꯃꯨꯕꯅꯦ ꯍꯥ ꯆꯠꯂꯁꯨ ꯍꯣꯏ ꯁꯨꯃꯥꯏꯅ ꯌꯥꯟꯕꯅ ꯐꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯥꯟꯕꯅ ꯐꯕ꯭ꯔꯥ ꯁꯤꯅꯗꯤ ꯑꯗꯨꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯌꯥꯜꯂꯒ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯥꯏꯗ ꯆꯠꯂꯤꯗꯣ ꯑꯗꯨꯝ ꯃꯊꯪ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯥꯏꯒ ꯂꯥꯛꯑꯁꯦ ꯍꯥꯏ ꯑꯝꯇ ꯍꯥꯏꯁꯦ ꯍꯥꯏ ꯍꯧꯖꯤꯛ ꯍꯦꯜꯃꯦꯠ ꯎꯞꯁꯜꯂꯦ ꯉꯥꯏꯈꯣ ꯑꯩ ꯀꯩꯅꯣ ꯋꯥꯠꯂꯤ ꯄꯔꯐ꯭ꯌꯨꯝ ꯑꯝꯇ ꯆꯥꯏꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯥꯏꯅꯒ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯔꯒ ꯃꯅꯝꯒ ꯅꯝꯊꯤꯔꯛꯑꯗꯤ ꯁꯦꯁ ꯍꯨꯃꯥꯡ ꯁꯧꯕꯒ ꯄꯔꯐ꯭ꯌꯨꯝ ꯆꯥꯏꯁꯟꯈꯤꯒꯦ ꯁꯦꯒꯥꯛꯇ ꯑꯣꯏꯅ ꯆꯥꯏꯒꯦ ꯑꯩꯗꯤ ꯈꯔ ꯌꯥꯝ ꯀꯥꯞꯁꯟꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯝꯊꯤꯔꯛꯑꯗꯤ ꯑꯩ ꯅꯨꯄꯥꯅ ꯑꯃꯨꯛ ꯄꯥꯝꯕꯤꯗꯗꯅ ꯑꯗꯨꯗꯤ ꯊꯣꯛꯑꯁꯤ ꯃꯌꯥꯝ ꯁꯣꯖꯥꯎ ꯑꯃ ꯂꯣꯜꯂꯝꯗꯣꯏꯅꯤ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯗꯣꯏꯁꯦ ꯐꯦꯟ ꯊꯥꯔꯤꯕ ꯐꯦꯟ ꯃꯨꯊꯠꯂꯦ ꯑꯣꯀꯦ ꯁꯤ ꯍꯥꯡꯉꯦ ꯀꯥꯡꯅ ꯍꯣꯔꯦꯟ ꯌꯥꯝꯃꯝꯗꯣꯏꯕ ꯊꯣꯡꯅꯥꯎ ꯍꯦꯛ ꯍꯥꯡꯕꯗ ꯂꯣꯜꯂꯦ ꯍꯥꯡꯖꯤꯜꯂꯝꯃꯅꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯃꯐꯝꯁꯦꯀꯣ ꯑꯗꯨꯝ ꯈꯨꯡꯒꯪꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅꯒ ꯂꯩꯌꯦ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯇꯔꯒꯤꯗ ꯋꯥꯜ ꯈꯥꯕꯗꯣ ꯀ꯭ꯋꯥꯇꯔꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯒꯤ ꯋꯥꯜꯗꯨꯅꯦ ꯁꯤꯅ ꯚꯤꯗꯤꯑꯣ ꯅꯨꯡ ꯅꯝꯕ ꯌꯥꯗꯦꯅ ꯁꯤꯗ ꯂꯣꯏ ꯊꯥ ꯂꯩ ꯁ꯭ꯋꯥꯏꯗ ꯈꯨꯡꯒꯪꯒꯤ ꯃꯇꯦꯛ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯣꯏꯒꯤ ꯐꯤꯜꯃꯗꯒ ꯈꯨꯡꯒꯪꯒ ꯁꯥꯐꯝꯗꯣ ꯑꯗꯨꯒꯨꯝꯕꯅꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯨꯡꯒꯪꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯅꯤꯀꯣ ꯌꯨꯝꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯩꯕꯥꯛꯅ ꯌꯥꯝꯅ ꯊꯥꯅꯩꯀꯣ ꯃꯣꯏꯒꯤꯅ ꯑꯃꯨꯛ ꯆꯦꯛꯅ ꯃꯆꯥ ꯁꯥꯏꯕꯗꯣ ꯑꯗꯨ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯋꯥ ꯑꯁ ꯚ꯭ꯌꯨꯁꯤꯗꯤ ꯐꯖꯅ ꯐꯖꯩꯌꯦ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕ ꯃꯌꯥꯝ ꯂꯣꯏ ꯑꯗꯨꯝ ꯁꯟ ꯃꯌꯥꯝ ꯂꯣꯏ ꯁꯨꯃꯥꯏꯅ ꯂꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯪꯒꯣꯝ ꯂꯧꯕ ꯃꯌꯥꯝ ꯂꯥꯛꯅꯩ ꯁ꯭ꯋꯥꯏꯗ ꯁꯤ ꯇ꯭ꯔꯦꯟ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯥꯔꯦ ꯍꯧꯖꯤꯛ KFCꯗ ꯆꯠꯂꯅꯤ ꯑꯩꯈꯣꯏ ꯁꯥꯏꯗꯤ KFC ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ KFCꯗ ꯍꯥꯟꯅ ꯆꯪꯉꯒꯦ ꯃꯊꯛꯇꯁꯨ ꯔꯦꯁꯇꯨꯔꯦꯟꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ KFCꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯀꯥꯏꯗ ꯆꯠꯂꯤꯗꯣ ꯎꯠꯂꯛꯀꯦꯀꯣ
ꯃꯣꯏ KFC ꯅ ꯑꯅꯧꯕꯅꯦ ꯉꯍꯥꯟꯒꯩ ꯆꯥꯕ ꯃꯐꯝꯗꯨ ꯅꯠꯇꯦꯕ ꯁꯅꯥ ꯁꯦꯡꯉꯣ ꯅꯪ ꯀꯩ ꯆꯥꯒꯦ ꯍꯥꯏꯕꯅꯣ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯃꯩ ꯂꯥꯛꯑꯦ ꯃꯩ ꯂꯥꯛꯑꯦ ꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯣ ꯀꯩ ꯆꯥꯅꯤ 하이로 하이야 니 제가 이노 헤이 자도 하 베야레 사요가 사요 좀 빠봉기 시험 뽕 따루기 비우는 거야 뽕 따루 세 기다리 공안이 아니니 사도 Yumda mamamani ko lai moi KFC je anova ne sina chalo iyo a song ni do mamang ni da video da yaw ga ne do sina anova ne piro hai tu asa pala to piro hai chale anana pala to piro to le to la tigala pala ni loi re la ꯁꯦꯟꯗꯜ ꯉꯁꯥꯏꯒꯤ ꯀꯣꯂꯥꯄꯨꯔꯤꯗꯣ ꯃꯌꯥꯝ ꯃꯔꯤ ꯇꯠꯈ꯭ꯔꯦ ꯑꯩꯅ ꯌꯨꯝꯗꯅꯦ ꯌꯥꯎꯁꯪꯗ ꯊꯥꯕꯜ ꯆꯣꯡꯕꯗ ꯇꯣꯡꯉꯨꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯌꯨꯝꯗ ꯂꯩꯕ ꯍꯟꯗꯛꯀꯤ ꯌꯨꯝꯗ ꯂꯩꯔꯛꯄꯗꯣ ꯁꯤ ꯑꯗꯨꯝ ꯍꯦꯛ ꯌꯨꯝꯗꯒꯤ ꯅꯠꯇꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯅꯣꯡꯉꯥꯟꯕꯒ ꯕꯖꯥꯔ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯁꯤ ꯀꯣꯂꯥꯄꯨꯔꯤꯁꯦ ꯂꯩꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯇꯣꯡꯅꯕ ꯌꯥꯕ ꯇꯣꯡꯅꯔꯒ ꯄꯨꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯤ ꯇꯠꯈ꯭ꯔꯦ ꯈꯪꯒꯦꯗ ꯈꯣꯡꯎꯞ ꯂꯩꯕꯤꯒꯦꯔꯥ ꯌꯥꯝ ꯄꯥꯝꯗ꯭ꯔꯣ ꯃꯣꯏ ꯏꯃꯨꯡꯁꯦ ꯃꯣꯏ ꯃꯅꯨꯡꯁꯦ ꯌꯥꯝ ꯃꯝꯃꯦ ꯃꯩ ꯃꯉꯥꯟꯗꯅꯦ ꯑꯩ ꯅꯝꯃꯤꯁꯤꯅ ꯑꯃꯝꯕꯗ ꯂꯩꯕꯩ ꯈꯔ ꯃꯝꯖꯔꯦ ꯑꯣꯏꯔꯦ ꯍꯔꯥꯎꯏꯁꯦ ꯑꯃꯨꯛ ꯁꯥꯏꯔꯛꯑꯣꯅ ꯍꯥꯎꯕꯤꯗꯤ ꯑꯆꯥꯄꯣꯠꯇꯤ ꯅꯪ ꯋꯥꯠꯇ꯭ꯔꯣ ꯕꯔꯒꯔ ꯈꯛꯇꯅꯤ ꯁꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯈꯪꯉꯝꯕ꯭ꯔꯥ ꯍꯥ ꯊꯑꯣꯏꯅ ꯋꯥꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯉꯝꯗꯧ 시장이다. 짜자. 자, 여기는 모모자기. 짜러. 뭐야, 뭐이 이제. 이제 버거를 짜래. 마틴 때 당고 라. 이거. Ini masih lama udah. Tanduri. Oh, matang ya dari orang. Kẹp chi chai rồi đó, xài ớt không? Xài ớt em hồng sao hồng đó? Lấy tôi rồi, hồng ấy hay không? Lấy tôi hồng ấy nè, hồng ấy hay không? hầu hay rồi tôi không phải sao bây giờ xem vậy na Tuesday market lắm cả hay ra khai lấy ra đi có chuyện gì không chả là cái mẹ hôm gì yum hả yum điều đấy kalian di matam dina semain thoga matam khara le lura cái lấy lagi tarabus le tarabus lupa yang kayak ani ne buko adu sina yang kayak juga aduga sina lupa tara gi pakon ga phadikong ga aduga anggur khara ga le aduga sem ga sidang le da ayo di anggur chai ai ju hao đi ya ta rồi làm tung á kinh doanh bán hàng kìa thun mà má hầu với hay đó hầu ra nhầm mí hay không ta sao nữa nhầm mí hay không video này nằm bao cái im hay là được video nằm đây để xem sọc qua con tàu đúng rồi video mà pam đấy cột thun mà bảo á
ꯈꯤꯁꯃꯤꯁꯀ ꯁꯥꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯤꯅꯤ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯅꯥꯎꯗ ꯊꯨꯝꯃꯒ ꯂꯩꯕꯗꯣ ꯇꯧꯋꯦꯕ ꯔꯤꯡ ꯂꯥꯏꯠ ꯊꯥꯖꯤꯜꯂꯗꯤ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯁꯛꯁꯦ ꯍꯥꯏꯖꯕꯅꯦꯍꯦ ꯁꯛ ꯐꯖꯕ ꯅꯠꯇꯕ ꯁ꯭ꯀꯤꯟꯒꯁꯦ ꯐꯖꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯊꯥꯟꯗ꯭ꯔꯒ ꯇꯨ ꯔꯤꯡ ꯂꯥꯏꯠꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯝꯃꯣꯏꯌꯦ ꯃꯣꯏ ꯍꯥꯏꯁꯤ ꯑꯍꯣꯡꯕ ꯑꯣꯏꯕꯩꯅꯦ ꯑꯩꯁꯦ ꯑꯇꯥꯡꯕ ꯑꯣꯏꯔꯗꯤ ꯐꯖꯅꯤꯕ ꯇꯔꯕꯨꯁꯁꯦ ꯁꯤꯁꯦ ꯂꯨꯄꯥ 50ꯒꯤ ꯑꯅꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯨꯟꯕ꯭ꯔꯥ ꯃꯨꯟꯗꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯕꯅ ꯄꯨꯡꯀꯛ ꯅꯠꯇ꯭ꯔꯥ ꯄꯨꯡꯀꯛꯁꯦ ꯕꯣꯔꯥ ꯑꯃ ꯂꯩ ꯂꯥꯛꯑꯦ ꯑꯩ ꯇꯔꯕꯨꯁ ꯆꯥꯅꯤꯡꯉꯦꯅ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯥꯗꯩ ꯈꯔ ꯆꯪꯉꯒ ꯃꯐꯝ ꯑꯃ ꯀꯥꯏꯗꯩ ꯑꯗꯨ ꯂꯩꯔꯨꯕꯗ ꯀꯩꯕꯤꯔꯣꯝꯗꯩꯅꯦ ꯅꯠꯇ꯭ꯔꯥ 8 ꯈꯨꯟꯗꯒꯤ ꯀꯩꯕꯤ 8 ꯈꯨꯟꯗꯣ ꯑꯗꯨꯗꯒꯤ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯍꯦꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯈꯪꯗꯕꯤ ꯆꯥꯕꯗ ꯌꯥꯝ ꯄꯥꯛ ꯉꯥꯡꯗꯤꯌꯦ ꯑꯗꯨ ꯉꯥꯡꯗ꯭ꯔꯒꯁꯨ ꯌꯥꯝ ꯊꯨꯝꯃꯦꯕ ꯑꯗꯨꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯒꯨꯝꯕꯁꯦ ꯃꯣꯏꯁꯨ ꯌꯣꯟꯅꯕ ꯍꯦꯛꯇ ꯊꯥꯗꯣꯔꯛꯏꯅꯦꯕ ꯃꯥꯏꯅ ꯊꯥꯜꯂꯒ ꯆꯥꯔꯛꯑꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯣꯏꯁꯨ ꯊꯨꯝꯅꯕ ꯀꯩꯀꯩ ꯍꯥꯞꯄ ꯃꯥꯜꯂꯦ ꯑꯪꯒꯨꯔꯅ ꯃꯔꯨ ꯑꯃ ꯊꯨꯝꯃꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯎ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯆꯥꯕꯅ ꯍꯥꯎꯋꯦ ꯄꯣꯠꯁꯦ ꯍꯥꯎꯗꯦꯕ ꯁꯨꯝ ꯆꯥꯕꯗꯣ ꯍꯥꯏꯅꯗꯦ ꯑꯗꯣ ꯐ꯭ꯔꯤꯖꯇꯁꯨꯀꯣ ꯀꯩꯅꯣ ꯄꯦꯄꯔꯗꯣ ꯆꯦꯔꯪꯒ ꯂꯩꯗꯅꯀꯣ ꯑꯃ ꯍꯥꯏꯅ ꯅꯞꯅꯕ ꯂꯩꯕꯗꯣ ꯃꯅꯝ ꯐ꯭ꯔꯤꯖꯀꯤ ꯃꯅꯝ ꯑꯗꯨꯝ ꯆꯪꯉꯦꯕ ꯍꯥꯎꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯆꯥꯕꯗꯣ ꯈꯨꯃꯣꯝ ꯁꯨꯃꯥꯏꯅ ꯊꯥꯔꯗꯤ ꯐꯖꯩꯕꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯗꯤ ꯀꯣꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯕꯥꯏ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ